นี่พวกขี้โอเลยสิเจดมส่งแต่ก็ดมอีรูปสุดดมยานี่ก็สิดาแล้วก็ชีปูริบะกะริเข้มชาเลยพวกกันนะตัวมาดูยามมาท่องเที่ยวดีมันบาจาจะช่วยมอลมองนะบราบจำจักพลักกันเถอะ गवर्नमेंट के मिला बने गवर्नमेंट ni mi lan lang tho mi ra ba ko gi si amot pa sing dok lai je kana na lai do खानते बहु ta gi min thong ni min thong he na kan da lu na na tham che na thel li ba wal process he ma mang da karam ba kari phigam da lai ri ko amuno ha da mi u da bai tan ja do law ga loi lang thong pa nga ta ni phane zilak sai se koi no pi ke thel number 1 ga no pi ke thel number 2 gi ani ge karak ni do ga se de so adum amora kai dum paisal ga dum tham me do ta amot pa si maning da dum lai ri ne ba nam ga nam ba dum yaw Kopi về trên ao sinh đấy, hãy cứ đăng giờ game mà không một gì đó, mình sẽ phải thấu cái mình là thâu được dia thì tôi zoom vào là rồi mình là cái này hình được dia thì mình là mà nằm chỉ bị khang cái này cái gì này, nagam palgi, làm bên nakanda này coi lấy giới sẽ số sang cái ama một cái sao đi gì, sinh bồi à, này tôi sẽ có, yang phải coi cái Imphal mình cái scenery sẽ có, các cái cái gì cũng sẽ em sẽ có máy nổ khangdre thì sẽ khangdre, adum magic kita adum thole ya basi je, magic cái tham gia, bây giờ thong đây vậy, ABC có đó đúng không? Ai đi lên mà rồi sẽ, Imphal mà yon đã hay ta đấy có, Imphal mà yon đã tàu đi về phía bên xem nào xí cái sini. Aku sih jadi news ekon road ki lambi nakal lama dah pai ba aku yang mau nak kaya miam. Dalam faham sih lang thui ba posai miam sih miam, bora dalam hap pulai, ibu mama orang lambi ay ko. Betra hai betul ni miam, sim staircase ma khada pra, khong bandai na mall le tois. As, rồi, amung dia. Koi na hujik lady se koi nupi kai thel number 1 ko, nupi kai thel number 1 ki koi samu khong he opposite lai ba. Sing chu tung ya, jina kang ma chapol ko ya bitan kanu musu condition musu ko ya bra na. Parking ma kai thel number 4 ki mari suba ma kai thel ki anh na kang gari parking manak sida lai riba pai di ba mot pasai khoi amtung ing bi mem yung si ประชาธิปไตยใจชูเชมนะบอกว่านั่นสิเชมบ่เฮาจริงอ่ะชีก็ได้ปากเลย ngasi northeast window gi investigate tim luxury ba mafam ase khoi ye hapta gi min thong dani he na kan da wall poster ma thele wall poster gi mamang dani masi gi ka am chumbu wall poster ma mem ni min ase luna na thamchi na thele ba wall poster gi he mamang sida karam ba kari phigom da lai ri ai ba mayam punam tang ing min ase na khoi tawani si mapan thoksin da amora kai lang thok pa amot pamai thajin ba turel ge koi ba da amadi ising mosin ba se yadi hena tha ba poster wall poster du he mamang na tawidi ba mayam na tawri mayam chan tang ing min po chai khoi imung amadagi tholak po chai hai tare ko khoi amora kai mayam do loina ma som na kan da su pai re lai re som na su pai lai re mai tha ba ka am kai se paisal ma tung da ne moi tawi se ko sida khoi mai chu tharam magi ne ba si uri je od oina ole tangoi ole ko sa adu mai tha ba sina mu sirege tholak mi khu sina mu khoi sol honjan ba da yaw ba ta ra ga di hakchang su sok ka doi ni adu ga ma sidagi tong li ba hing myam sina laina kaya ma tholak ya ba gi lambi ma su oi ga doi ni ba amor kai lang thokhom che sigi ma khom se ka ta na te som na kan ni thong ina kan da su ka ta na te asom na kan thong wang ma ko thong wang ma lom da su yam phajana lang thoi ma sina su ko ek lan ma tam da khoi mit usala ko auto tong ga khoi gi minu thong se lan ma tam da dum khang ani ma pa se minu thong yaure hai kai gi no ha ba tam da khoi gi manam sina ko amor kai yam nan thi ba kumnam na ma ba mafam se minu thong yaure minu sala lan ma tam da dum khang ani hai ba ai gi thaja da tham jari thong gi ma kha da lai ba sina am hena mo le ko sida khoi gi ma pan thok chen ba khong ham chen ba su dum yaure ko aduna sida yeng bio thong ma kha da lai se plastic nga tangai sida ko mai tharam ba su dum yawe aduga sida kari lang tho amuno ha mi u da bai tan ja do law ga loi lang tho pa nga tani sida lang thui je som na kan da lang thui thong ma thak lang tho ko oi doi ni ma se ko tang ga yeng sida oi amora kai ma tani changi se sun da ba si am to ni sat pa khong lam bi ma le si se ai di maram lai ko sa tham je dum ado sida khong ham lam sidi khoi gi turen lom da sung lak se ko turen lom da na mu ka mai to ka am mo san ge chom tinging ni se sai ba de khoi makha se wei ko sam kan da su dum tinging han se kan sum bo le kha chen liu se sang kan ma pan thok chen ba ha to dum yaw ni aku sih jadi news ekon road ki lambi nakal lama dah pai ba aku yang mau nak kaya miam tu honja dah kena laksa bani muko sida mung yok sele aku sida pai di ba miam se aku som dagi news ekon dagi lang thok koi doi ran atrakrai di lang thok na dikhang dre aku live miam che lang thok ko sai dum pai thamam ba masida koi sanga hui hodung kya mana koi sida moi charam basudum thingnai ko ada masida pai di ba mo kai miam se manam so suki mating namthi sida phaw mo kam da asuki ada mafam sida lang thoi ba po sei miam se miam bora dum hap pulai bi mama ngi bai ai ko
ꯑꯅꯥꯅ ꯂꯪꯊꯣꯛꯄꯅ ꯀꯩ ꯃꯐꯝꯁꯦ ꯂꯪꯊꯣꯛꯐꯝ ꯂꯩꯇꯕꯒꯤꯔꯥ ꯀꯗꯥꯏꯗꯅꯣ ꯗꯁꯕꯤꯟꯁꯨ ꯑꯝꯇ ꯂꯩꯇꯦꯀꯣ ꯁꯤꯗꯒ ꯌꯥꯎꯔꯤꯁꯦꯀꯣ ꯁꯤꯒꯁꯦ ꯄꯨꯔꯥ ꯕꯣꯔꯥ ꯑꯝꯗ ꯌꯨꯝ ꯑꯃꯒꯤ ꯄꯣꯠꯅꯦꯕ ꯌꯥꯎꯔꯤꯁꯦ ꯑꯁꯤꯗꯁꯨ ꯆꯞ ꯃꯥꯟꯅꯕ ꯕꯣꯔꯥ ꯈꯔ ꯂꯩꯔꯤꯀꯣ ꯁꯥꯋꯦꯁꯤꯁꯨ ꯄꯣꯍꯥ ꯅꯤꯄꯨꯔꯥ ꯁꯤ ꯃꯌꯥꯝꯁꯨ ꯂꯣꯏ ꯂꯩꯔꯤ ꯁꯤꯃꯦꯟ ꯕꯦꯒꯇ ꯀꯩꯗꯩ ꯂꯣꯏ ꯂꯪꯊꯣꯔꯛꯄꯅꯦ ꯃꯐꯝꯁꯦ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯁꯤ ꯄꯩꯁꯜꯂ ꯊꯝ ꯇꯥꯔꯗꯤ ꯑꯩꯈꯣꯏ ꯆꯤꯡꯉꯥ ꯑꯃꯒꯤ ꯇꯥꯏꯞꯇ ꯆꯤꯡ ꯑꯃꯒꯤ ꯇꯥꯏꯞꯇ ꯄꯩꯔꯒꯅꯦ ꯑꯩꯈꯣꯏꯒꯤ ꯆꯤꯡ ꯀꯥꯕ ꯑꯩꯈꯣꯏ ꯆꯩꯔꯥꯎ ꯆꯤꯡ ꯀꯥꯕꯒꯤ ꯇꯥꯏꯞꯇ ꯌꯥꯔꯅꯤꯀꯣ ꯑꯩꯈꯣꯏ ꯅꯨꯡꯗꯥꯡꯒꯤ ꯑꯩꯈꯣꯏ ꯑꯌꯨꯛꯀꯤ ꯋꯥꯀꯤꯡ ꯆꯠꯄ ꯃꯇꯝꯗ ꯆꯤꯡ ꯀꯥꯅꯕꯗꯣ ꯑꯃꯗꯤ ꯑꯩꯈꯣꯏꯗꯤ ꯃꯐꯝ ꯆꯥꯅ ꯑꯩꯈꯣꯏ ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯂꯪꯊꯣꯛꯄ ꯑꯃꯣꯠ ꯑꯀꯥꯏꯁꯤꯡꯁꯦ ꯂꯪꯊꯣꯛꯄ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯖꯥ ꯑꯃ ꯑꯣꯏꯅ ꯈꯪꯐꯝ ꯊꯣꯛꯄ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯗꯥꯏꯇꯅꯦꯅ ꯈꯟꯕꯤꯔꯀꯥꯟꯗ ꯁꯨꯃꯥꯏꯅ ꯃꯐꯝ ꯆꯥꯅ ꯄꯣꯠ ꯆꯩ ꯑꯃꯣꯠ ꯑꯀꯥꯏꯁꯦ ꯂꯪꯊꯣꯛꯃꯤꯟꯅ ꯈꯣꯏꯌꯥꯊꯣꯡꯗ ꯂꯩꯕ ꯑꯦꯕꯤꯁꯤ ꯒꯣꯗꯥꯎꯟꯗ ꯑꯃꯨꯛ ꯂꯥꯛꯑꯦ ꯑꯁ ꯑꯩꯗꯤ ꯂꯤꯟ ꯃꯥꯜꯂꯨꯔꯦ ꯁꯤ ꯁꯤꯗꯁꯨ ꯆꯞ ꯃꯥꯟꯅꯩ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯍꯞꯇꯥꯗ ꯑꯩꯈꯣꯏ ꯃꯤꯅꯤꯊꯣꯡ ꯃꯄꯥꯗ ꯎꯕꯗ ꯆꯞ ꯃꯥꯟꯅꯅ ꯑꯩꯈꯣꯏꯒꯤ ꯑꯃꯣꯠ ꯑꯀꯥꯏꯁꯦ ꯃꯩ ꯊꯥꯔꯝꯕꯒꯤ ꯑꯗꯨꯝ ꯎꯏ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯌꯔ ꯄꯣꯂꯨꯁꯟ ꯊꯣꯛꯍꯟꯒꯅꯤ ꯍꯥꯏꯕꯗꯨꯅꯤ ꯑꯩꯈꯣꯏꯅ ꯃꯌꯥꯝꯗ ꯊꯝꯅꯤꯡꯉꯤꯕꯁꯤ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟ ꯁꯥꯏꯗꯇꯁꯨ ꯑꯗꯨꯝ ꯌꯦꯡꯕꯤꯌꯣ ꯑꯗꯨꯝ ꯄꯩꯔꯒ ꯑꯗꯨꯝ ꯂꯩꯔꯦꯀꯣ ꯁꯤ ꯃꯃꯥꯡꯗꯁꯨ ꯑꯦꯕꯤꯁꯤ ꯒꯣꯗꯥꯎꯟꯅꯤ ꯁꯣꯝ ꯅꯥꯀꯟꯗ ꯑꯃꯥꯡꯕ ꯇꯧꯁꯟꯕ ꯑꯩꯈꯣꯏꯒꯤ ꯈꯣꯡ ꯍꯥꯝꯖꯟꯕ ꯁꯤꯗ ꯑꯗꯨꯝ ꯂꯩꯔꯦ ꯁꯤ ꯃꯐꯝꯁꯤꯗꯀꯣ ꯃꯌꯥꯝꯗꯗꯤ ꯑꯩ ꯎꯍꯟꯖꯔꯛꯑꯔꯣꯏꯒꯦ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯏꯝꯐꯥꯜ ꯃꯌꯣꯟꯗ ꯍꯥꯏꯇꯥꯔꯦꯀꯣ ꯏꯝꯐꯥꯜ ꯃꯌꯣꯟꯗ ꯇꯧꯔꯤꯕ ꯐꯤꯕꯝꯁꯦ ꯃꯌꯥꯝ ꯁꯤꯒꯤꯁꯤꯅꯤ ꯑꯃꯣꯠꯄꯗꯤ ꯑꯩꯈꯣꯏ ꯍꯨꯟꯗꯣꯛꯄ ꯌꯥꯗꯦ ꯑꯥꯏꯟꯅ ꯑꯃꯣꯠꯄꯗꯤ ꯍꯨꯟꯗꯣꯛꯄꯗꯤ ꯌꯥꯗꯦ ꯍꯥꯏꯕ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯂꯪꯊꯣꯛꯄꯁꯤꯗꯤ ꯍꯛꯆꯥꯡꯗ ꯁꯣꯛꯍꯜꯂꯛꯀꯗꯕ ꯑꯩꯈꯣꯏꯒꯤ ꯍꯦꯜꯠꯇ ꯁꯣꯛꯍꯜꯂꯛꯀꯗꯕ ꯃꯔꯝꯅ ꯑꯩꯈꯣꯏ ꯁꯤꯒꯨꯝꯕꯗꯤ ꯇꯧꯍꯟꯖꯅꯤꯡꯗꯦ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯗꯁꯕꯤꯟꯁꯦ ꯃꯔꯥꯡ ꯀꯥꯏꯅ ꯊꯝꯕꯤꯔꯒ ꯆꯥꯡ ꯅꯥꯏꯅ ꯗꯁꯕꯤꯟ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯂꯧꯈꯠꯄ ꯂꯥꯛꯄꯤꯔꯒꯗꯤ ꯃꯁꯤ ꯍꯦꯟꯅ ꯐꯒꯅꯤ ꯍꯥꯏꯕꯗꯨ ꯃꯗꯨꯒꯤ ꯁꯖꯦꯁꯟ ꯊꯝꯖꯔꯤ ꯅꯒꯥꯝꯄꯥꯜꯒꯤ ꯂꯝꯕꯤ ꯅꯥꯀꯟꯗꯅꯤ ꯑꯩꯈꯣꯏ ꯂꯩꯖꯔꯤꯕꯁꯦ ꯁꯤꯗꯁꯨ ꯁꯥ ꯉꯥ ꯀꯌꯥ ꯑꯃ ꯑꯃꯣꯠ ꯑꯀꯥꯏ ꯆꯥꯔꯤ ꯍꯧꯖꯤꯛ ꯃꯁꯤꯅ ꯃꯣꯏ ꯅꯥꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯀꯟꯗꯤꯁꯟꯁꯨ ꯂꯩꯀꯣ ꯄ꯭ꯂꯥꯁꯇꯤꯛꯁꯨ ꯑꯗꯨꯝ ꯆꯥꯁꯟꯕ ꯑꯗꯨꯝ ꯌꯥꯎꯔꯦ ꯃꯣꯏꯁꯦꯀꯣ ꯄ꯭ꯂꯥꯁꯇꯤꯛ ꯆꯥꯁꯜꯂꯤ ꯍꯧꯖꯤꯛ ꯁꯣꯝꯗꯁꯨ ꯑꯆꯧꯕ ꯑꯃ ꯂꯩꯔꯦ ꯕꯖꯥꯔ ꯀꯥꯎ ꯑꯃ ꯂꯩꯔꯦ ꯃꯥꯁꯨ ꯑꯅꯤꯁꯦ ꯆꯪꯉꯤꯕ ꯃꯥꯜꯂꯦ ꯃꯥꯅꯀꯣ ꯁꯣꯝ ꯅꯥꯀꯟꯗꯁꯨ ꯆꯔꯨꯗꯩ ꯀꯩꯗꯒꯤ ꯂꯪꯊꯣꯛꯏ ꯃꯌꯥꯝꯁꯦ ꯃꯣꯏꯁꯦ ꯆꯥꯕ ꯂꯥꯛꯄ ꯃꯥꯜꯂꯦ ꯑꯗꯣ ꯑꯌꯥꯝꯕꯗꯤ ꯄ꯭ꯂꯥꯁꯇꯤꯛꯁꯦ ꯆꯥꯁꯜꯂꯒ ꯃꯣꯏꯁꯦ ꯁꯥ ꯁꯟꯅ ꯅꯥꯔꯛꯑꯦ ꯍꯥꯏꯁꯦ ꯄ꯭ꯂꯥꯁꯇꯤꯛ ꯆꯥꯁꯟꯕꯗꯩ ꯅꯥꯔꯛꯄ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯔꯤꯕꯅꯦꯕꯀꯣ ꯃꯣꯏ ꯆꯥꯔꯤꯁꯦ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯀꯪꯉꯦ ꯁꯟ ꯃꯌꯥꯝꯁꯦ ꯆꯤꯡꯕꯨ ꯑꯣꯏ ꯌꯥꯅꯤ ꯇꯧꯔꯤꯁꯦꯀꯣ ꯑꯁ ꯌꯥꯝ ꯐꯖꯩ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜ ꯃꯅꯨꯡꯒꯤ ꯁꯤꯅꯔꯤꯁꯦꯀꯣ ꯀꯥꯈꯠꯂꯒ ꯌꯦꯡꯉꯨꯁꯦ ꯃꯌꯥꯝ ꯁꯣꯝ ꯅꯥꯀꯟꯗꯀꯣ ꯒꯥꯔꯤꯗꯤ ꯄꯥꯔꯀꯤꯡꯗꯤ ꯐꯖꯅ ꯇꯧꯋꯤ ꯄꯥꯔꯀꯤꯡꯒꯤ ꯐꯖꯅ ꯀꯩꯅꯣ ꯇꯧꯋꯤꯀꯣ ꯑꯩꯈꯣꯏ ꯑꯗꯨꯕꯨ ꯑꯀꯥꯏ ꯃꯌꯥꯝꯁꯤ ꯃꯐꯝ ꯆꯥꯗꯅ ꯍꯨꯟꯗꯣꯛꯄꯅꯤꯅ ꯃꯁꯤ ꯁꯦꯡꯗꯣꯛꯑꯕꯁꯨ ꯑꯗꯨꯝ ꯆꯥꯡ ꯅꯥꯏꯅ ꯍꯨꯟꯗꯣꯔꯛꯑꯦ ꯍꯥꯏꯇꯥꯔꯦꯀꯣ ꯆꯥꯡ ꯅꯥꯏꯅ ꯑꯗꯨꯝ ꯁꯦꯡꯗꯣꯛꯄ ꯑꯗꯨꯝ ꯑꯩꯈꯣꯏ ꯑꯗꯨꯝ ꯎꯖꯩ ꯑꯗꯨꯒ ꯆꯥꯡ ꯅꯥꯏꯅ ꯑꯗꯨꯝ ꯍꯨꯟꯗꯣꯛꯑꯦ ꯁꯤ ꯃꯐꯝꯁꯦ ꯑꯗꯨꯝ ꯄꯩꯔꯦ ꯆꯤꯡꯗꯧꯅ ꯑꯗꯨꯝ ꯄꯩꯔꯦꯀꯣ ꯌꯥꯝ ꯋꯥꯡꯅ ꯄꯩ ꯁꯟꯅꯥꯎ ꯃꯆꯥ ꯑꯃꯁꯨ ꯑꯩꯈꯣꯏ ꯁꯤꯗ ꯆꯥꯔꯒ ꯂꯩ ꯀꯩ ꯆꯥꯔꯝꯃꯤꯅꯣ ꯅꯪ ꯌꯥꯝ ꯐꯖꯅ ꯆꯥꯔꯤꯌꯦ ꯃꯥꯁꯦ ꯅꯣꯏ ꯂꯥꯛꯄꯗꯩ ꯆꯥꯕ ꯂꯣꯏ ꯂꯦꯞꯄꯤꯁꯤꯅꯦ ꯃꯥ ꯍꯥꯏꯁꯦ ꯑꯁꯣꯝꯗ ꯀꯨꯜꯂ ꯂꯩꯗꯣ ꯑꯃꯣꯠꯄ ꯃꯔꯛꯁꯦ ꯅꯨꯡꯉꯥꯏꯖꯥꯠꯅꯤ ꯇꯟ ꯑꯔꯦꯝꯕ ꯀꯌꯥꯁꯨ ꯊꯥꯔꯤ ꯄ꯭ꯂꯥꯁꯇꯤꯛ ꯆꯥꯔꯝꯕꯗꯩ ꯇꯟ ꯆꯥꯔꯝꯕꯗꯤ ꯐꯅꯤꯗꯅ ꯃꯣꯏ ꯆꯔꯨꯐꯥꯎꯗꯤ ꯆꯥꯈꯤꯅꯦꯕ ꯁꯟ ꯃꯌꯥꯝꯁꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯑꯁꯤꯒꯤ ꯊꯨꯃꯣꯛꯁꯤ ꯆꯥꯕꯗꯤ ꯉꯝꯃꯣꯏꯗꯅ ꯃꯣꯏꯁꯦ ꯄ꯭ꯂꯥꯁꯇꯤꯛꯁꯨ ꯃꯌꯥꯝ ꯆꯥꯔꯤꯕꯀꯣ ꯃꯌꯥꯡ ꯌꯥꯝ ꯀꯪꯉꯦꯗꯣ ꯂꯥꯛꯑꯣ 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 ꯌꯥꯝ ꯃꯣꯠꯂꯦ ꯌꯥꯝ ꯃꯣꯠꯂꯦ ꯃꯐꯝꯁꯦ ꯁꯤ ꯂꯣꯏ ꯕꯖꯥꯔ ꯀꯤ ꯂꯩꯔꯦ ꯄꯣꯠꯅ ꯕꯖꯥꯔꯒꯤ ꯑꯃꯣꯠꯄ ꯃꯌꯥꯝꯁꯤ ꯂꯣꯏ ꯂꯪꯊꯣꯛꯑꯦ ꯂꯣꯏ ꯁꯤ ꯂꯧꯈꯠꯄꯗꯤ ꯂꯥꯛꯇꯕ꯭ꯔꯣ ꯁꯤꯁꯦ ꯂꯥꯛꯑꯦ ꯂꯥꯛꯑꯦꯕꯀꯣ ꯀꯔꯝ ꯀꯥꯟ ꯂꯥꯛꯀꯦ ꯍꯣꯔꯦꯟ ꯂꯥꯛꯀꯅꯤ ꯑꯗꯨꯅꯤ ꯁꯤꯗ ꯍꯣꯔꯦꯟꯁꯨ ꯂꯥꯛꯀꯅꯤ ꯃꯣꯔꯅꯤꯡꯁꯨ ꯂꯥꯛꯀꯅꯤ ꯃꯣꯔꯅꯤꯡ ꯁꯤꯁꯦ ꯂꯧꯊꯣꯛꯈ꯭ꯔꯦ ꯈꯜꯂꯁꯦꯕꯀꯣ ꯑꯃꯨꯛ ꯅꯣꯡꯉꯥꯜꯂꯒ ꯑꯗꯨꯝ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯂꯪꯊꯣꯛꯄ꯭ꯔꯥꯕ ꯁꯤꯗ ꯁꯤ ꯕꯖꯥꯔꯗꯁꯨ ꯊꯝꯃꯦ ꯖꯦꯁꯤꯄꯤꯗꯁꯨ ꯂꯥꯏꯅꯦ ꯗꯝꯄꯔꯁꯨ ꯁꯤꯗ ꯂꯪꯊꯣꯛꯈ꯭ꯔꯦ ꯈꯜꯂꯁꯦꯕꯀꯣ ꯂꯪꯊꯣꯛꯈ꯭ꯔꯦ ꯑꯩꯈꯣꯏ ꯄꯨꯈ꯭ꯔꯦꯕ ꯁꯤꯁꯦ ꯑꯃꯨꯛ ꯅꯣꯡꯉꯥꯜꯂꯒ ꯑꯗꯨꯝ ꯂꯩꯔꯝꯕꯁꯤ ꯀꯃꯥꯏꯅꯣꯕ ꯈꯪꯗ꯭ꯔꯦ ꯑꯗꯨꯅꯤ ꯁꯤꯗ ꯈꯪꯗ꯭ꯔꯦ ꯑꯗꯨꯝ ꯃꯦꯖꯤꯛꯀꯤ ꯇꯥꯏꯞꯇ ꯑꯗꯨꯝ ꯊꯣꯛꯂꯛꯑꯦꯕ ꯁꯤꯁꯦ ꯃꯦꯖꯤꯛꯀꯤ ꯊꯝꯃꯦ ꯑꯗꯨꯅꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣꯕ ꯁꯤꯁꯦ ꯀꯅꯥꯅ ꯂꯪꯊꯣꯛꯏꯅꯣ ꯑꯗꯨꯒꯨꯝꯕ ꯋꯦꯁꯁꯦ ꯁꯤ ꯁꯦꯡꯕ ꯂꯥꯛꯑꯅꯤꯕꯀꯣ ꯁꯦꯡꯕ ꯍꯦꯛ ꯂꯣꯏꯕꯒ ꯑꯗꯨꯝ ꯊꯣꯛꯂꯛꯑꯦꯕ ꯃꯦꯖꯤꯛꯀꯤ ꯇꯥꯏꯞꯇ ꯃꯆꯥ ꯃꯆꯥ ꯒꯥꯔꯤꯗ ꯁꯤꯗ ꯂꯥꯏꯗ ꯑꯗꯨꯅ ꯁꯤꯗ ꯗꯁꯕꯤꯟ ꯁꯤꯗ ꯊꯝꯃꯦ और अचावा डंपर दा सीधा थमे अदुने सीधा जेसीबी जिला से थमे अदु चले अदु सीधा ये कोई लाइरेंबी की है ममांग राइबा कोई ऑटो पार्किंग गनी को ऑटो पार्किंग से मैम यंगमिनसे ऑटो पार्किंग से काय वाइदे पार्क तौगी है अमोट पमक दम पार्क करनी मैम का सिदा यंगियो मैम कोई अमोट पमक सिदा नम पार्क पाइ तबै खमजलिन हाय तारे को स्माय खामे अदो कोई सिदा ऑटो थबि रे कोई सिनाव सिंग दा हाबिदन हंगजा के दम
ꯑꯃꯣꯠ ꯅꯪꯖꯟꯕ ꯑꯃꯁꯤꯗ ꯑꯗꯨꯝ ꯎꯄꯥꯏ ꯂꯩꯇꯕꯒꯤ ꯄꯥꯛ ꯇꯧꯔꯦ ꯁꯤꯗ ꯍꯟꯖꯔꯛꯈ꯭ꯔꯦ ꯑꯗꯨꯒ ꯁꯤꯗ ꯂꯥꯛꯏꯕ ꯑꯩꯈꯣꯏ ꯇꯥꯃꯣꯁꯦ ꯃꯉꯣꯟꯗ ꯍꯥꯏꯐꯦꯠ ꯍꯪꯉꯦ ꯊꯧꯕꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗ ꯑꯩ ꯍꯥꯏꯐꯦꯠ ꯍꯪꯖꯔꯛꯀꯦ ꯃꯐꯝ ꯑꯃꯣꯠꯄꯁꯤꯗ ꯑꯍꯥꯟꯕꯗ ꯀꯔꯤ ꯐꯥꯎꯕꯤꯒꯦ ꯇꯥꯃꯣ ꯀꯩꯅꯣꯝꯇ ꯍꯪꯖꯒꯦ ꯑꯩꯈꯣꯏꯁꯦ ꯅꯣꯔꯠ ꯏꯁ ꯋꯤꯟꯗꯣꯗ ꯂꯥꯛꯆꯕꯅꯦꯕꯀꯣ ꯁꯤ ꯑꯃꯣꯠꯄ ꯃꯔꯛꯇ ꯑꯣꯇꯣ ꯈꯥꯝꯃꯤꯁꯦ ꯁꯤ ꯀꯔꯤ ꯐꯥꯎꯕꯤꯒꯦ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯩꯈꯣꯏ ꯎꯄꯥꯏ ꯂꯩꯇꯕꯅꯤꯅ ꯄꯥꯔꯀꯤꯡ ꯑꯃ ꯇꯧꯔꯕꯅꯤꯅ ꯔꯟ ꯉꯥꯏꯗ ꯌꯥꯗꯕꯅꯤꯅ ꯉꯥꯏꯕꯅꯤ ꯑꯃꯣꯠꯄ ꯃꯔꯛꯇ ꯑꯗꯨꯝ ꯈꯥꯝꯃꯒ ꯑꯗꯨꯝ ꯔꯟ ꯉꯥꯏꯔꯕꯅꯦ ꯑꯩꯈꯣꯏꯁꯦ ꯑꯗꯣ ꯁꯨꯝ ꯍꯥꯏꯗꯤ ꯄꯦꯁꯦꯟꯖꯔꯁꯦ ꯀꯔꯧ ꯌꯥꯕ꯭ꯔꯥ ꯁꯨꯃꯥꯏꯅ ꯄꯦꯁꯦꯟꯖꯔꯗꯤ ꯁꯤꯗ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯅꯠꯇꯦ ꯑꯁꯣꯝ ꯃꯐꯝ ꯑꯁꯣꯝꯗ ꯊꯧꯗꯣꯛꯑꯒ ꯃꯐꯝ ꯑꯃꯣꯠꯄ ꯂꯩꯇꯕ ꯃꯐꯝꯗ ꯔꯟ ꯇꯧꯗꯣꯏꯅꯤ ꯑꯃꯣꯠꯄ ꯃꯐꯝꯁꯤꯗꯅ ꯑꯩꯈꯣꯏ ꯇꯥꯏꯃꯤꯡ ꯌꯧꯗꯕꯒꯤ ꯉꯥꯏꯔꯒ ꯁꯨꯝ ꯂꯩꯕꯅꯦ ꯇꯥꯏꯃꯤꯡ ꯌꯧꯗꯕꯩ ꯉꯥꯏ ꯂꯩꯕꯅꯦꯕꯀꯣ ꯑꯃꯣꯠꯄ ꯃꯐꯝꯁꯤꯗ ꯂꯩꯕꯗꯅ ꯃꯅꯝꯗꯤ ꯌꯥꯝ ꯅꯝꯊꯤꯑꯕ ꯑꯗꯣ ꯎꯄꯥꯏꯗꯤ ꯂꯩꯇꯕꯅꯤ나 ꯊꯧꯗꯗꯤ ꯌꯥꯗꯦ ꯑꯗꯨꯗꯤ ꯌꯨꯝ ꯄꯥꯜꯂꯔꯕꯅꯤꯅ ꯀꯩ ꯍꯥꯏꯅꯤ ꯍꯤꯡꯗꯗꯤ ꯌꯥꯗꯕꯅꯤꯅ ꯃꯅꯝ ꯅꯝꯊꯤꯕꯁꯤ ꯈꯥꯡꯉꯒꯅꯦ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯔꯤꯁꯦ ꯑꯗꯣ ꯆꯥꯛꯀ ꯆꯥꯔ ꯂꯥꯛꯑꯦ ꯈꯜꯂꯁꯦꯕꯀꯣ ꯃꯅꯝꯁꯤꯅꯗꯤ ꯑꯣꯅꯤꯡꯕ ꯐꯥꯎꯋꯦ ꯑꯗꯨ ꯑꯩꯈꯣꯏ ꯈꯔ ꯂꯥꯞꯅ ꯆꯠꯊꯣꯛꯑꯒ ꯑꯗꯨꯝ ꯂꯩꯔꯦ ꯑꯣ ꯑꯩ ꯈꯜꯂꯦ ꯉꯁꯥꯏ ꯁꯤꯗ ꯂꯩꯔꯤꯕ ꯑꯣꯇꯣꯁꯤꯡꯗꯤ ꯂꯩꯔꯒ ꯃꯄꯨꯗꯤ ꯑꯝꯇ ꯌꯥꯎꯗꯦꯅ ꯈꯜꯂꯦꯕ ꯑꯗꯨꯒꯤ ꯑꯣꯏꯖꯥꯠꯂꯥ ꯑꯗꯨꯒꯤꯅꯦ ꯃꯅꯝ ꯅꯝꯊꯤꯕꯁꯤꯗ ꯁꯨꯝ ꯐꯝꯃ ꯂꯩꯕꯗꯤ ꯉꯝꯗꯕꯅꯤꯅ ꯑꯇꯣꯞꯄ ꯃꯐꯝꯗ ꯈꯔ ꯂꯥꯞꯅ ꯆꯠꯊꯣꯛꯑꯒ ꯑꯗꯨꯝ ꯐꯝꯃ ꯂꯩ ꯁꯦꯡꯇꯣꯛꯄꯗꯤ ꯑꯗꯨꯝ ꯂꯥꯛꯑꯦ ꯑꯗꯨ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯂꯩꯔ ꯑꯗꯨꯝ ꯁꯦꯡꯕꯁꯨ ꯌꯥꯎꯋꯦ ꯑꯗꯩ ꯅꯨꯃꯤꯠꯀꯤꯗꯤ ꯁꯦꯡꯗꯦ ꯃꯣꯏꯁꯦ ꯅꯨꯡꯇꯤꯒꯤꯗꯤ ꯁꯦꯡꯗꯦꯕ ꯅꯨꯡꯇꯤꯒꯤꯗꯤ ꯁꯨꯡꯁꯦꯡ ꯁꯦꯡꯗꯦ ꯃꯣꯏꯁꯦ ꯂꯪꯊꯣꯛꯄꯁꯤ ꯑꯩꯈꯣꯏꯗꯤ ꯊꯦꯡꯅꯗꯦ ꯍꯥꯏꯕꯗꯤ ꯄꯨꯡ ꯀꯌꯥꯗ ꯂꯪꯊꯣꯛꯑꯝꯃꯤꯅꯣ ꯄꯨꯡ ꯀꯌꯥꯗ hunduoamino ꯑꯩꯈꯣꯏ ꯁꯤ ꯒꯥꯔꯤ ꯈꯥꯝꯃ ꯂꯩꯔꯕ ꯃꯇꯨꯡꯗꯗꯤ ꯃꯣꯏ ꯑꯃꯣꯠꯄꯁꯦ ꯑꯝꯇ ꯍꯨꯟꯗꯣꯛꯄ ꯎꯗꯦꯕ ꯀꯔꯝ ꯀꯥꯟꯗ hunduoaminoꯗꯤ ꯈꯪꯗꯦꯕ ꯑꯌꯨꯛ ꯅꯠꯇ꯭ꯔꯒ ꯅꯨꯡꯗꯥꯡꯗ ꯑꯣꯏꯗꯣꯏꯅꯦ ꯃꯣꯏꯅ ꯍꯨꯟꯗꯣꯔꯛꯏꯁꯦ ꯀꯣ ꯑꯌꯨꯛ ꯅꯠꯇ꯭ꯔꯒ ꯅꯨꯃꯤꯗꯥꯡ ꯑꯣꯏꯗꯣꯏꯅꯦꯕ ꯕꯤꯇꯤ ꯔꯣꯗꯀꯤ ꯒꯝꯚꯤꯔ ꯁꯣꯞꯄꯤꯡ ꯀꯝꯄ꯭ꯂꯦꯛꯁꯀꯤ ꯍꯦꯛ ꯅꯥꯀꯟꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯉꯥꯔꯤꯒ ꯌꯣꯟꯕ ꯃꯪꯒꯟ ꯌꯣꯟꯕ ꯖꯒꯥ ꯑꯗꯨꯋꯥꯏꯗ ꯑꯃꯨꯛ ꯂꯥꯛꯑꯦꯀꯣ ꯑꯗꯣ ꯃꯁꯤꯒꯤ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯄꯨꯈ꯭ꯔꯤ ꯑꯣꯏꯅ ꯑꯣꯜꯂꯝꯃꯦ ꯍꯥꯏꯇꯥꯔꯦꯀꯣ ꯏꯁꯤꯡꯒꯁꯦ ꯑꯩꯈꯣꯏ ꯅꯂꯥ ꯆꯦꯟꯗꯕꯒꯤꯅꯤ ꯑꯗꯨꯒ ꯆꯦꯟꯗ꯭ꯔꯤꯉꯩ ꯃꯊꯛꯁꯤꯗ ꯑꯃꯨꯛ ꯑꯃꯣꯠꯄ ꯃꯌꯥꯝꯁꯨ ꯂꯪꯁꯤꯜꯂꯝꯃꯦ ꯁꯤꯗꯀꯣ ꯑꯁ ꯈꯣꯡꯎꯞꯀꯁꯨ ꯇꯥꯔꯦ ꯀꯅꯥ ꯈꯣꯡꯎꯞ ꯅꯥꯝꯃꯅꯣ ꯇꯥꯍꯧꯔꯤꯁꯤꯕꯣ ꯇꯥꯍꯧꯔꯦ ꯐꯖꯅ ꯀꯣ ꯁꯤꯗ ꯑꯗꯣ ꯆꯪꯉꯒ ꯍꯥꯏꯐꯦꯠ ꯁꯤꯗ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯁꯨ ꯑꯩꯈꯣই ꯍꯥꯏꯐꯦꯠ ꯃꯣꯏꯒꯤ ꯄꯥꯎꯗꯝ ꯂꯧꯖꯔꯛꯀꯦ ꯌꯥꯝ ꯐꯖꯅ ꯃꯣꯠꯂꯦ ꯁ꯭ꯋꯥꯏꯁꯤꯗꯤꯀꯣ ꯑꯗꯣ ꯑꯥꯗ ꯑꯩꯈꯣꯏ ꯇꯥꯃꯣ ꯑꯃ ꯁꯤꯗ ꯔꯤꯛꯁꯣꯗ ꯐꯝꯃꯤ ꯅꯝꯕꯨꯗꯤ ꯚꯔꯥ ꯊꯥꯐꯝꯗꯤ ꯂꯩꯇꯕ ꯑꯇꯩ ꯑꯣ ꯑꯗꯣ ꯁ꯭ꯋꯥꯏꯗ ꯑꯩꯈꯣꯏꯒꯤ ꯃꯤ ꯑꯗꯨꯝ ꯂꯥꯛꯀꯗ꯭ꯔꯥ ꯁꯤ ꯑꯩꯈꯣꯏꯅ ꯒꯥꯔꯤ ꯁꯨꯃꯥꯏꯅ ꯈꯥꯝꯕꯁꯦ ꯂꯥꯏ ꯂꯥꯛꯑꯦꯕ ꯑꯗꯨꯝ ꯈꯨꯐꯥ ꯂꯩꯕ ꯈꯨꯐꯥ ꯂꯩꯌꯦꯕꯀꯣ ꯑꯣ ꯁꯤ ꯁ꯭ꯋꯥꯏ ꯈꯨꯐꯥꯁꯦ ꯀꯅꯥ ꯑꯣꯏꯗꯣꯏꯅꯣ ꯁꯤꯗꯒꯤ ꯕꯖꯥꯔ ꯃꯅꯨꯡꯗꯤ ꯈꯔ ꯊꯣꯛꯄ ꯁꯤꯗꯤ ꯃꯣꯏꯁꯤꯗ ꯑꯗꯨꯝ ꯑꯩꯈꯣꯏ ꯀꯥꯃ ꯂꯩꯕꯁꯦ ꯁꯤꯗꯤ ꯀꯩ ꯐꯥꯎꯒꯦꯕ ꯃꯅꯝꯗ ꯑꯗꯨꯝ ꯈꯔ ꯅꯝꯃꯁꯨ ꯑꯗꯨꯝ ꯐꯝꯃꯦ ꯆꯥꯛ ꯆꯥꯊꯣꯛꯂꯛꯄꯗꯒꯗꯤ ꯆꯥꯛ ꯄꯤꯛ ꯊꯟꯅꯒ ꯆꯥꯔꯒ ꯂꯥꯛꯄ ꯃꯇꯝꯁꯦ ꯀꯩꯁꯨ ꯇꯧꯗꯦ ꯍꯩꯅꯔꯦꯕ ꯑꯗꯨꯝ ꯑꯧ ꯁ꯭ꯋꯥꯏꯗ ꯂꯩꯕ ꯃꯤꯈꯩꯗꯤ ꯂꯣꯏ ꯍꯩꯅꯔꯕꯖꯥꯠꯅꯤꯀꯣ ꯁꯣꯝ ꯅꯥꯀꯟꯗꯁꯨ ꯏꯅꯦ ꯑꯃꯅ ꯀꯟꯅ ꯍꯩꯊꯔꯛꯑꯦ ꯍꯧꯖꯤꯛꯀꯣ ꯁꯤ ꯃꯇꯥꯏꯁꯤꯗ ꯑꯃꯨꯛ ꯆꯠꯁꯦ ꯑꯗꯣ ꯈꯣꯡꯕꯥꯟꯁꯦ ꯆꯦꯟꯗꯕꯩ ꯃꯔꯝꯁꯦ ꯑꯝꯇꯪ ꯌꯦꯡꯃꯤꯟꯅꯔꯨꯁꯤ ꯀꯩ ꯃꯔꯝꯒꯤꯅꯣ ꯍꯥꯏꯗꯣ ꯌꯦꯡꯃꯤꯟꯅꯔꯨꯁꯤ ꯑꯣꯇꯣꯁꯨ ꯑꯗꯨꯝ ꯈꯥꯝꯃꯤ ꯁ꯭ꯋꯥꯏꯗꯀꯣ ꯑꯗꯨꯒ ꯑꯃꯣꯠꯄꯁꯤ ꯁꯨꯝ ꯁꯤ ꯅꯂꯥꯁꯦ ꯆꯦꯟꯗꯕꯩ ꯃꯔꯝꯁꯦ ꯑꯃꯣꯠꯄ ꯃꯌꯥꯝꯁꯦ ꯂꯣꯏ ꯄꯩꯁꯜꯂꯒ ꯊꯝꯃꯦꯀꯣ ꯁꯤꯗ ꯇꯥꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯄꯥꯞꯀ ꯂꯣꯏ ꯀꯣꯛꯀꯅꯤ ꯁ꯭ꯋꯥꯏꯁꯤꯀꯣ ꯂꯣꯏ ꯀꯣꯛꯀꯅꯤ ꯑꯁ ꯁ꯭ꯋꯥꯏꯁꯨ ꯂꯣꯏꯅꯃꯛ ꯅꯂꯥ ꯃꯊꯛꯇꯅꯦ ꯂꯣꯏ ꯄꯩꯔꯤ ꯃꯌꯥꯝꯁꯦ ꯀꯣ ꯑꯃꯣꯠꯄ ꯂꯩꯔꯤ ꯃꯌꯥꯝꯁꯦ ꯅꯂꯥꯁꯦ ꯃꯊꯛꯇ ꯉꯥꯛꯇꯅꯤ ꯁ꯭ꯋꯥꯏꯁꯤ ꯌꯥꯗ꯭ꯔꯦ ꯒꯥꯔꯤ ꯄꯥꯔꯀꯤꯡꯁꯦ ꯐꯖꯅꯕꯨꯗꯤ ꯇꯧꯔꯤꯀꯣ ꯑꯗꯨꯕꯨ ꯁꯤꯒꯤ ꯑꯃꯣꯠ ꯑꯀꯥꯏ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯁꯤꯗꯤ ꯀꯅꯥꯝꯇ ꯌꯦꯡꯁꯤꯟꯕꯤꯗꯕꯩ ꯃꯑꯣꯡ ꯑꯃꯗ ꯑꯗꯨꯝ ꯂꯩꯔꯤ ꯍꯥꯏꯇꯥꯔꯦ ꯕꯣꯔꯥ ꯈꯥꯎꯁꯤ ꯄꯨꯊꯣꯔꯛꯑꯒ ꯀꯗꯥꯏꯗꯒꯤ ꯄꯨꯊꯣꯔꯛꯄꯅꯣ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯃꯅꯥꯛ ꯅꯛꯄ ꯂꯩꯔꯤꯕ ꯗꯨꯀꯥꯟꯁꯤꯡꯁꯤꯗ ꯄꯨꯊꯣꯔꯛꯄ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯁ꯭ꯋꯥꯏ ꯂꯣꯀꯦꯜ ꯔꯦꯖꯤꯗꯦꯟ ꯃꯌꯥꯝꯁꯤꯗ ꯄꯨꯊꯣꯔꯛꯄ꯭ꯔꯥ ꯍꯥꯏꯕꯗꯨꯅ ꯑꯗꯨꯃꯗꯤ ꯆꯞ ꯆꯥꯕ ꯍꯥꯏꯕ ꯉꯝꯖꯗ꯭ꯔꯦ ꯕꯤꯇꯤ ꯔꯣꯗꯀꯤ ꯍꯦꯛ ꯅꯥꯀꯟꯗ ꯑꯗꯨꯝ ꯂꯩꯔꯦ ꯑꯩꯈꯣꯏ ꯒꯝꯚꯤꯔ ꯁꯣꯞꯄꯤꯡ ꯀꯝꯄ꯭ꯂꯦꯛꯁꯇꯣ ꯑꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯡ ꯊꯪꯕ ꯖꯒꯥꯗ ꯂꯩꯕꯅꯦ ꯄꯨꯈ꯭ꯔꯤ ꯑꯣꯜꯂꯦ ꯁꯤꯁꯦ ꯑꯗꯨꯝ ꯆꯣꯡꯊꯔꯒ ꯑꯗꯨꯝ ꯏꯔꯨꯞꯄꯁꯨ ꯑꯗꯨꯝ ꯌꯥꯔꯅꯤꯀꯣ ꯁꯤꯗ ꯑꯗꯨꯒ ꯄꯥꯞ ꯃꯄꯣꯛ ꯇꯔꯦꯠꯀꯤ ꯄꯥꯞ ꯂꯩꯔꯝ ꯇꯥꯔꯁꯨ ꯑꯗꯨꯝ ꯀꯣꯛꯑꯅꯤ ꯍꯥꯏꯇꯥꯔꯦ ꯄꯥꯞ ꯂꯧꯊꯣꯛꯄꯤꯔꯣꯅ ꯑꯗꯨꯝ ꯒꯥꯔꯤꯁꯦ ꯏꯃꯥ ꯀꯩꯅꯣꯝꯇ ꯍꯪꯖꯒꯦ ꯑꯩꯈꯣꯏꯒꯤꯅꯦ ꯁ꯭ꯋꯥꯏꯗ ꯑꯃꯣꯠ ꯑꯀꯥꯏ ꯂꯪꯊꯣꯛꯏꯁꯦ ꯁꯤꯒꯤꯁꯦ ꯏꯃꯥ ꯍꯣꯏꯗ ꯑꯃꯣꯠꯄꯁꯦ ꯀꯥꯏꯗ ꯂꯪꯊꯣꯛꯀꯦ ꯑꯩꯈꯣꯏꯗꯤ ꯑꯃꯣꯠꯄ ꯂꯩꯇꯦ ꯃꯣꯏꯅ ꯁꯤꯗ ꯆꯦꯒꯨꯝꯕ ꯀꯔꯤꯒꯨꯝꯕ ꯈꯔ ꯈꯨꯟꯗꯣꯛꯄꯗꯅꯤ ꯑꯁꯤ ꯃꯣꯠꯃꯜꯂꯦ ꯑꯁꯤ ꯀꯅꯥꯅ ꯃꯣꯠꯍꯜꯂꯤꯅꯣ ꯏꯃꯥ ꯃꯁꯤ ꯃꯣꯏ ꯃꯌꯥꯡꯁꯤꯡ ꯌꯥꯝ ꯄꯨꯊꯣꯛꯏ ꯕꯣꯔꯥꯗ ꯕꯣꯔꯥꯗ ꯄꯨꯊꯣꯔꯛꯑꯦꯕ ꯑꯗꯩ ꯈꯗꯤꯝ ꯑꯗꯩ ꯍꯣꯇꯦꯜ ꯐꯝꯕꯤ ꯃꯌꯥꯝꯁꯦ ꯁꯤꯅꯅꯦ ꯉꯥ ꯁꯦꯝꯕꯒꯤ ꯐꯠꯇ ꯍꯥꯎꯊꯤ ꯃꯣꯏ ꯍꯩꯗꯣꯛꯑꯔꯦ ꯅꯝꯊꯤꯕꯅ ꯈꯥꯡꯉꯝꯗ꯭ꯔꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯁꯤ ꯄꯨꯔꯤꯕ ꯀꯔꯤ ꯈꯦꯝꯆꯥ ꯂꯩꯕ ꯀꯩꯅꯣꯗꯣ ꯃꯗꯨ ꯌꯥꯝ ꯃꯊꯣꯡ ꯆꯥꯗꯦ ꯃꯥꯅ ꯕꯖꯥꯔꯁꯦ ꯁꯨꯛꯌꯥꯝ ꯃꯣꯠꯍꯟꯕꯧꯅꯕ꯭ꯔꯥꯕ ꯆꯝ ꯆꯥꯎꯈꯠꯂꯀꯥꯟꯗ ꯅꯣꯡꯇ ꯍꯟꯅꯐꯥꯎ ꯌꯦꯡꯉꯗꯦ ꯑꯗꯣ ꯍꯥꯏꯕꯤꯅꯕ ꯑꯝꯇ ꯂꯩꯇꯗꯅ ꯂꯩꯔꯕꯅꯤ ꯗꯁꯕꯤꯟ ꯑꯝꯇ ꯊꯝꯗꯦ ꯌꯥꯝ ꯃꯣꯠꯂꯦꯕ ꯃꯣꯏꯁꯦ ꯁꯤ ꯀꯌꯥꯝ ꯅꯝꯊꯤ
ꯁꯦꯡꯗꯣꯛꯄꯗꯤ ꯂꯥꯛꯇꯕ꯭ꯔꯥ ꯂꯥꯛꯏ ꯂꯥꯛꯄꯗꯤ ꯃ꯭ꯌꯨꯅꯤꯁꯤꯄꯥꯂꯤꯇꯤꯒꯤ ꯃꯤ ꯂꯥꯛꯏꯗꯣ ꯃꯣꯏꯅ ꯅꯨꯡꯇꯤꯒꯤ ꯀꯣꯠꯂꯤ ꯑꯗꯣ ꯑꯁ ꯌꯥꯝꯈ꯭ꯔꯖꯥꯠꯅꯤ ꯏꯕꯨꯡ ꯍꯦꯛꯇ ꯄꯩꯖꯥꯠꯅꯤ ꯌꯥꯝ ꯀꯣꯠꯂꯦꯕ ꯑꯗꯣ ꯀꯣꯠꯂꯁꯨ ꯁꯦꯡꯕ ꯉꯝꯗꯦ ꯁꯤ ꯂꯣꯛ ꯂꯣꯛ ꯂꯥꯎꯔꯦ ꯅꯝꯊꯤꯕꯅ ꯑꯩꯈꯣꯏ ꯊꯧ ꯉꯝꯗ꯭ꯔꯕꯅꯤ ꯃꯥꯡꯗ ꯄꯩꯔꯤꯕ ꯑꯩꯈꯣꯏ ꯑꯃꯣꯠꯄ ꯃꯌꯥꯝꯁꯦ ꯑꯁꯤꯗ ꯄꯩꯔꯤꯁꯦ ꯀꯅꯥꯅ ꯂꯧꯊꯣꯛꯄ ꯂꯥꯛꯄꯒꯦ ꯍꯥꯏ ꯁꯤꯁꯦ ꯀꯅꯥ ꯂꯧꯊꯣꯛꯏꯅꯣꯕ गवर्नमेंट जिस आयुक्त लाख ꯑꯌꯨꯛꯇ ꯀꯅꯥ ꯂꯥꯛꯀꯦꯕ ꯑꯃꯣꯠꯄꯁꯦ ꯀꯥꯏꯗꯩꯅꯣ ꯍꯥꯏꯕ ꯑꯩꯅ ꯍꯥꯏꯁꯦ गवर्नमेंट के मी लाख बने ꯒꯣꯔꯃꯦꯟꯒꯤ ꯃꯤꯅ ꯂꯥꯛꯑ ꯂꯪꯊꯣꯛꯑꯝꯃꯤꯔꯕ ꯁꯤꯁꯦ ꯒꯣꯔꯃꯦꯟꯒꯤ ꯃꯤ ꯂꯥꯛꯑꯒ ꯂꯪꯊꯣꯛꯑꯝꯃꯤꯅꯦꯕ आयुक्त ꯑꯌꯨꯛꯇ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯑꯃꯣꯠꯄ ꯁꯦꯡꯗꯣꯛꯄ ꯂꯥꯛꯏꯁꯦ ꯀꯅꯥꯅ ꯂꯥꯛꯏꯅꯣ खानते बाबू ꯑꯗꯨꯗꯤ ꯈꯪꯗꯦꯕ ꯁꯦꯡꯗꯣꯛꯄꯗꯤ ꯂꯥꯛꯇꯦꯕ ꯒꯣꯔꯃꯦꯟꯒꯤ ꯃꯤ ꯂꯥꯛꯑ ꯑꯃꯣꯠꯄꯁꯦ ꯂꯪꯊꯣꯛꯑꯝꯃꯦꯕ Ipu kayo din no. Kayo din ipu. चाय तो नहीं होगा Ha. चाय के अंदर सकते Oh, kono sum tapang ng modre po. कभी ये होगा Oh, kono kaya buk sa tayo no. ना पान होगा Nagapan ba wa? Ano sila say ko nupi ketel number 1 ga nupi ketel number 2 ga ani ge karakter ni aduga sideso adum amora kai dum paisalaga dum thame ko ado sab chaba koi dustbin thamna ba si amot pa thamna ba dustbin di laite do ima sing sida hange ima koi sida phammi sia sida pham amot pa se maning dum lai ri ko sida manam nam thigari pokra nam thiya kang lang am da ba ya nam thiye ado ko nam thiya ta ju na to ni vision bari udi ba hoi nam thiye ju khang ni khang adum ngame khang ba khang no hai na re ngara na de ngara na de khong ko de adum haina re ba koi ba manam si am nam thi ba amot pa ka yaw kro nam gan nam ba nam bre nam so mi ma de so ma hange ima si amot pa lang ko imi am sia si kai phau ge ma hoi ima hoi maning de lai imi am sia amot pa se nam thiye bu pawe tangai phadabagi manung sita da mapanda tho kha set ka drai na tholai ba nam thi ba manung de sitte ba ko Site po site. adu ma pa thola pham mane adu ta so amot pa si maning de dum lai ne ba nam gan nam ba dum yaw ne adu hojik akoi gi ngeno ki ta le ko na koi pa to ba de ham ka hang gi ya ga gi ma ha le yung chang ne ma pun ne ma palum jo le mana sida phami ji wa ri mi ni nang ma mi ne pa chagra ma mang mang mi nang goi ma side mang jal le ko ngam na tawis tawai tar ses to si jo ma kai lai re ko nga ko su lai ji makha de jam pham mi ya ma nda to si de mo le chim ta hinga ji ne makha si di sing doctor bi de dum lai ra ha ba de ne ma si stair ke si makha de pra khong ban de na mo le tois as loi amung dio kumda bam de ne ko ngayon bam pareng do oi de ni si ne mo le manam mi ju ke ne ma tu nam thi oi sa ka pok khana sa ga la ka ga di loi de ni koi na hojik lai di se koi nupi kaitel number 1 ko nupi kaitel number 1 gi koi samu khong he opposite lai ba jaga da ni do sai de se mai de me am su pham mi aduga si maning do somor kai me am dang thoi ko kaitel lai ga ko ma ko me am ko se me am su lai ri manung sanga ga ha su hi minor si ko se akoi thadai ba no amar kai me am che me am pun am tang mi na si kam da se lo lo su la re ko yu bi su la ko e se da ko la ko plastic ki or kai su lo thoi aduga kwa gi khoi gi maku ko si lang thoi aduga khoi saru dai kai digi me am lang thoi si di Ising tutong. ising tutong ya sina kang ma chapol ko ya bitan kanu musu condition musu ko ya bra na koi habi tham jage sangom je lai tre ha ba ada mole sigi se asing kidi khong lambi oi dene khong kabam oi dene ba kabam sigi machine da smaina mosala ga thamam ni sona kan changba se ya re duga sonda lai ri ba imai be sing sida so ko gi awa ba kyam su piram gani ha be thaja bane ko thamne ba se ada mayam ko ne sumaina amara kai pai bhamdi mayam lai ko aduga dustbin amata lai bari ude dustbin sida ha ko dabni ha dustbin lai bi ujarakte ko na yengo tam da su ko aduga pai bhamdi mayam lai aduga dustbin oina laibra haidi laite mase amda dustbin lai tari dustbin ro hapsala su ya adugo kogi sida tholai ba waste mayam sigi volume je kogi dustbin da hapa ko na dabra adu de koi sa tab dekhun jadre ada ima sing ima ka lamta hang jage
numitang dustbin hadi pung nungdang ke tare ta ba se sida la ma seng ani ayuk ki ni pan dam la seng bane ba dustbin di tham de moina la ga GCP ta la GCP ta ra ga ne adum la ga nungda ayuk ki pung ni pa la ma numitang ki pung tare ta ba dam la adum nung ti ko le ba as hapsala asige sangom jira sudum akoi khong kabam che sina kana sudum amor kai dum nang si so ren la ga nung dang da khoi amor kai sing dok pa khoi misal ji ki kang bu ne sing dok ni ha ba gi mas ne bu de phong dok pe re do dustbin gi khoi amagi ma medium ta ujarak ti hai ta re overbridge ki hen akan ko khoi overbridge ki hen akan da khoi lai de ba gari parking ma kai number 4 gi mari suba ma kai gi hen akan gi gari parking manak sida lai ba pai di ba mot pa se khoi tung ngi bi mem amot padi mem pai de do dustbin de uja de nga sa de gi ina han hai ja ba dun fajan lok la re si ga se as yengo da na de kang mo cha su po mani misri tholok pa ba lai na tina mayam su thola ni ko ada ga se ice cream gi lai di ba jaga ga se sigi lok la re ba sai khoi ima mayam su dum pot si de yo lim ne ko si da dum Mada kamu sih. Asik masih. asigi sida hang solo sala ga happy hang or sim asida ko ani sida lai ba se si kai phao gi ma as nungai te ngang ba ju ngang ba ya ba ngang abani si haido kanu amot pa jina si kanu polythene da hapu adi mahi dina drain manung hajelo je ana ma hairo ne ko khana ba me ta ole ado dustbin je kanu ni thamde ado lawbadi lai ayo yukta ado kanu ni la ga ju adum khang ge hairo ju khana ba ma dum me ta ole yengo si paisa ji ta lai chai su sem na ba honari je sem ba hawdringa da si ga dra im pa khale awoi bane lo khu re khoi ju yengo si amot pa mem ma su mu padi ma ado kan ni pulle na uptri ba nga mu upa amu lok thok pa tawi ba Manam asik mo di sukong ham ado yum daga chappadari ma haidi manam nan tiban namraga yum da ma solo anu sila seng mo hon doi ni ne ba ado ri ma ado ri amu ai pham do ma le nungai ado ya isu haina ga dingange as bobo nang bazar manam namme na nan ti ma ga dum pham do som nam mamnina khang haina da ju ji angang sing du su manam khang ba bazar manam khangi bani bazar manam namni ngasigi oinadi Northeast Window Investigate ki program asi matang asi losinaba tanjado lojage aduga mathangi anauba episode kaya ama pudum laksage